ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯇꯥꯝꯅ ꯇꯥꯝꯅꯗ ꯍꯥꯏꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯑꯁꯤꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯚꯥꯕꯣꯛ ꯑꯣꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ngasi workshop asi pangthokpada Manipurdagi lengbiragliba oja ani Salaibam Manglen Pung amasung Moirangkem Rajmohan isai oja anina lengbiraktuna lamdam masigi sak sonbada thawai yaurba angang singda kitang machu mamen tanaba langla langin jatpi basa masigi damakta oja anibu thagachari aigi mangda haibiramba akoi oja marup oja nandon abi do jamna chumme Manipur gi Jawaharlal Nehru Dance Academy ka akoi kusam naba jamna tangai phade amasung makoi na siga workshop to sillagadi jamna machu ta gani haina haibi tasemba aduma akoi hona jabani adu ngasi lakbiribo oja ani se masisu Jawaharlal Nehru Dance Academy ki lagi jamna aikoida mateng ama oina lakpani thaoina aikoina makoida akaknaba maman piduna tawjaba nachade Jawaharlal Nehru Dance Academy na tindorakpa makut mateng pangbirakpani haina ai mayamda phongdokchari tasengna aikoi aigi mangda General Secretary aigi ina ibungo RK Gopal Sanana phongdok piramaduni aikoi nang masida Sankirton gi lamdangda aikoi gi Borak Valley da aikoi gi inau Rasmanina amasung nongthang leimung sinduna aikoi gi oja menjoroi oja bimol hoina tawdra bontara budasu workshop se sei kuding gi angang sing jokat pagi honai aduna amutoi sangit bidaloi sidasu aikoina an oiraba sing asa mase aikoigi hanagi lejaramba aikoigi nupa basok amasung kubai sei nupi gi asa noma nobagi aikoigi iraktagi mang khiba tawna tawrapasa masibu jokatpa pamadagi aikoina nupa basok asa masi akoi workshop oina tawna honajabani aduga loina na University ki Assam University ki aikoigi scholar aikoigi ichachin inauchin makoina hairiba aikoigi Manipuri culture sigi leiriba saktam masigi matangda makoina che amamam pathoknaba thorang ma tawjabani tasengna hairabada aikoi yamna munna khalle aikoi ngamgadra ngamoidra ina adubu laibakpa badagi aikoigi Vidyaloy asigi aikoigi committee asigi aikoi galoina jariba committee ki member macha khudingmak amasung Chandpur Maira paibigi akanba thawinsil dagi aikoina mase pangtokpa ngamjabani aduna aikoina masida mayam dagi yamna mateng aikoina pibirau haina hairaga pibirakpasa masine aikoida kwaidagi nuaijari maramdi aikoi thabak tawragadi paisa gi sungwa wate ai khalle maramde aikoi receipt book ti kapchai semjai adu aikoi yamna kanna aikoi ekta puja gi paisa khaibagi mawong adudadi aikoi tawjade aduna ngasi lengbirakpa oja singna thamoi chauna senfam chauna eta kachalakpasa masidani aina ujib aigi marup champalanda hajarami bise aikoi gi irakta thabakpu tawragadi paisa gi wabase aikoi sunga wade aikoi na paisa leite aduna kiduna tuminna leiragadi karigumada thabak pangdokpa ngamloi maram aduna aikoi na aki akhang leitana aikoi tawge haiba pandam amaga loinana aikoi tawminaba yamna tangai phade base aikoi khudingmak khangminabagi darkar oi hauji aikoi ngasi simat numit 10ni chatharaklaba aduguba performance arts ke aroiba numit asida mayamna miyeng tabini soidamaki aikoigi nupi gi kubai sei amasung nupa basok
masi jengbibaga loinana mayamna masi ekoi jokhatminaba mi tangai pate ado ekoi khanajai mangdasu secretary na takpiramni baduni ekoi yamna athuba matamda borak tampaga sida sankriton bichar haibadi arangbam khongambam sambasa amasung kriton mapu amasung kritonda bhaboksingna changaga karamba mawongda sen thaba asina chingba ekoi khudingmak singasa khangningnabagi tangai phadaba leiba amasung jaribol leiba lakhipur sunai borklana chingba lamdam chingnada akoi uniformities oidaba mafam amadana mafam ama da hekta mawong ama tawrambasa mase uniformities ama mapan manipur da oinabagi damakta mase ekoi athuba matamda workshop amasu pangdoksa gaina khali masidasu lamdam tamnadagi lengriba khang hairaba sankriton bu nungsibiraba inat bu nungsiraba ojasingna soidamaki takpi tambiduna ekoigi lambi jatpi gani habagi asado thamjai aduga loina hairiba ngasi ekoigi amutoi sangit bidaloise ekoi soidamaki ekoigi bharat ekoi delhi da leiriba ekoigi bharat pumbagi oina culture bu jokhaliba loop singda su ekoi kanna samnajandra honajari aduga loina na manipur cultural university da su ekoi wari sanare yamna athuba matamda ekoi gi tripura da manipur gi cultural university gi unit ama leiriba dumaina ekoi gi chandpur amuthoi sangit bidaloy sida su adugumba unit ama leihannaba ekoi cultural university gi ai maro doctor ekoi gi gunindra paunung gunindra ga ekoi gi senipa ekoi gi director amuthoi sangit bidaloy gi director oiriba nonina wari sadana ekoi kharadi ekoi chanjan bangame adu madugi chaptaba ekoi gi thabak thauram adudi asi bawba pangdokpa ngamdri pangdokpa ngamba haibasi mayamgi support amasung mayamgi pautak madu khudingmak singdo ekoi tangai phadana darkar oi maram aduna hoje ahakna jamna matamje sangna lawbagi mahutta tenjnaba honajarage aduna sanskriti gi matangda nat amasung sanskriti amasung ekoi gi culture ase jokhatnabagi matangda culture bu nungsibiba khudingmakna masi ekoi jokhatminaba darkar oi haibase ekoi gi mangda yam fajana takpi tambigare maduna ayakna mayamda amukka hanna thagachari maramdi mathangda Chandpur amuthoi sangit bidaloina tawjaba thabak thauram khudingmakta mayamgi paukta paujel amasung mate thauna pibirangnabagi damakta ekoi committee gi maigaidagi ekoi Chandpur khungangsigi maigaidagi amasung lamdam sunai lamdam gi maigaidagi mahut chinjaraga ai mayambu hanna khuramjari loina na ngasigi thauram asida ekoina haijarubada ekoi gi bhopen kasar dairi amasung btv gi loskor koina hairubada taramna makoina hatu matam chana lakpirabagi damakta hairiba media ani subuju ayamna hanna thagachari aroibada mayambu amukanna khuramjabaga loina na ayakki wai kharase mayamna tabibagi damakta mayambu khuramjari jai hind aduga loina na angang amagak mayamdaga ayaba lawjare aina sabhabati oirurabnina angang amagak jagoi macha ma yam saningai na kaptina leire madu minute mari mangata mayamdagi waije batare madu ngakta mayamna ayaba pibi waina ari adu loiraga ko seminar se adu panthoknaba ko tawra jarage thank you madu to